नहा अमसुंग नुपी सिंबु सेंथोक लंबी लेहेंदुना मरोम दोम लेपा ngamjananaba lengak asra maru oina logduna thabak paikhatli haina Chief Minister N Biren phongdorokli social media da thagalak pawarol da Chief Minister N Biren hai supham nompham leite haiduna kangauna na leiriba music maru oina na ha madi nupi singda makhoi ga chunaba sinpham sing khangdoktuna skill training pibigi thabak paikhatli masina senthok lambi lehenduna hingnabagi lambi piba ngamgani lenga sinasu khungangi lamda leiriba miyamda makhal kyagi training piduna miyambu senthok lambi lehenna na thabak paikhatli masigi manungchana Thobal district ki khangabok ta leiba larembi food nasu nupi sing kabuk sabigi thabak piduna senthok lambi lehen bangamli makata na sigumba khongthang sing mafam kaya dasu paikhat ki gani hari